Leingak ki Luchingba Punsindana Manipur Da Thokliba Erang Asi Loisinba Ngamloi haina Congress Working Committee members su oiriba Manipur gi hana gi Deputy Chief Minister Gaikhangam na phongdokkhre. Ngasi Mantri Bukhida leiba mahaki yumda paumi singa unabada Gaikhangam na makha tarduna chahi ama helaba fawba Manipur Leingak ni Erang Asi Loisinba hotnabagi mami tadari Asigumba luraba matamasida Leingak ki Luchingba pullaga wari sanaba mapung phaba cabinet mifam phamba amadi house ki member suna assembly session mapung phana phamba mathautai security force phana yamna thajilaklabasu mathau tawhandrabadi kari kanagani Manipur gi miyamna Prime Minister Narendra Modi lagu haibagi wahan thop asi Leingak na Erang Asi matam chan loisinba ngamdrabani na Prime Minister laklaga nakan anima ka watana duna waroshin purakna ba hoibani Parlamenta wa ngang daba yadi haibagi namada Erang Asi nemtharakle mahausa gi phibam da hanjin hanna ba hotnari haiba adu field chatuna miyam ga hakthing ne unaraba matung awa ana taraba singna phongdorak pa adu khanglaga wa nganghaningi Rahul Gandhi na Manipur gi Erang Asi ga mari leina ahumlak Manipur da lakliba du Rajya Sabha da wa ngang bada miyam gi asing badu khanglaga Erang Asi loisinna bagi damak lakpani Rahul Gandhi na Manipur da lakliba du Erang sagat na balak pani hairiba asi leibak macha tadabagi wangang ni Leingak na kukilal haulup singa chatnariba su agreement asigi matam chahi asigi February 18 da loi khrabara natraga makha chathari bara haiba miyamda asingba ma khanghandana sillaga thamliba asi karigino Erang Asi loisinba hotnabagi mahutta mamagi Leingak ta onsillaga maral sibagi thabak tawbagi mahutta Erang Asi loisinuna Manipur miyam asi mahausagum Nungsi chanana ing na chikna laina bahot na si haina appeal tawki. Outside and parliament and inside parliament da phakada thaksallaga masi yam thuna peace and normalcy hanjana karige honna bi da bano haidana koi taksin masi thogdangi adu masida thabak on pangthokadabri sarkar tawjagadabani Rahul Gandhi sahib na Manipur da ahum raksuna visit tawbase masi aidi haraw thokparan lawi thagat pham thokparan lawi Madi anawi yang sapagu mani hajeriba anaba hangma chapadu yang warori badu yang saubidi sikari gino sini anawi yang bigi su khande treatment tawra phanena ba su khandi de adana allegation tawriba tawri phone magase id masi tawning de adigi mohota leiriba situation se mataw kramai tawraga normalcy restore tawgadegi hybramda thabuk oina adam sanction haningi project madugi shanti purakadabase mayam confidence restore taw changi ko Hojikti Honorable Minister MLA Singh, ruling party Minister MLA Singh Pava, Mr. Cabinet Pamin Nadre, Assembly Pamin Nadre, Party meeting the Pamin Nadre, a so idea Hona, Kairapase, Masi Live Tiva Hatare. Pazag confidence, Oliver Sakata, later Wadona Tomse, Masi Amalev Tiva Mani.